Laingakna thamba buffer zone IDP Singa namkhaiduna dolai thabi makha laikai yoksilure. IDP Singa Muknabada Erang Thokhre police ki gari tara kaire. Manipur laingakna sangai festival namduna silubadagi masida internally displaced person makhai irang haurakle. Sawongbung amasung sajiwa jail mayada hangba relief camp singda changjafam lawduna leiriba iko. Sadu yankhomang amasung dolai thabi na chingbagi internally displaced person sing hauraktuna dolai thabi da marol nai na ngaktuna thamliba buffer zone namkhaiduna dolai thabi makha laikai fauba changsilure. Aikoi isa isu semba ngamdre aikoi gi yumda hanjarage haiduna haurakpa masing yamlaba IDP singadu khanghaudana ayuki pung taraga mathoirom tarakpada dolai thabi da thunglakhe. IDP singaduna makhoi masagi mayumda hanjabane mingonda khanaba hoba chatpa nate aikoi bu yumda lehellu aduga ngaki haidabasu ngaksen biyu haiduna law khonglaga changsilakpada police amasung mafam aduda mathau tawduna leriba central forcing na thatlaga thamkhe. Lambi thungna khariba bab wire sing adu namkhairaga masing yamlaba nupi singna buffer zone adu lansilakpa horakhe. Kesper gari fauba kaduna makhoi sangchinba horakhe. Security forcing na makhoi bu fanayamna kanna thingnaba honakhe. Adubu athingbadu miyam aduna namkhaikhe mafam adudagi kilometer anirom namduna sangchinkhe. Aduga khulladu thadokuna lanjelakhiba matamdagi amuk phauba changba ngamdana lerakhiba dolai thabi makha laikai yoksilakhe. Tanja aduda Imphal East District ki additional SP amana luchingba achoba force amasu mafam aduda thunglakhe. Mahakna miyam adubu mafam adudagi hangadavani natragade phuba horagani haina laurakpadagi nakal anigi marakta yamna kuina charangnaba thokhe. Miyam adu dolai thabi awang laikai fauba changani haiduna mungnarakhe. Adubu police na makhoi mayam thatuna thambadagi dolai thabi laukolda kumtharaga chananaba amuksu honarakhe. Madudasu police amasung central forcing na yamna kanna thingba pikhe. Tanja aduda Imphal East District ki SP masamaksu lakhe. IDP singadu mafam adudagi hananaba fanayamna hairabasu taraktavadagi security forcing na tear gas cell sing manam kapa horakhe. Hana mafam aduda changsilamba miyam adu tear gas cell sing adugi manam khangba ngamdavadagi chenthoknarakhe. Sauraba miyam aduna chenthorakpada lambida leramba central forcing amasung police ki gari sing nungna thomjinduna windshield glass sing thugaikhe. DI amadi mathak makha onthokpada natana mafam kayada akaya toy thokalamkhe. Nakalanigi Muknabaduda Meeoi 5rom Asok Asok pasing adu sagol mangda laiba primary health center da pukatuna laikanakhe. Ngayaki tungda Imphal East ki SP amasung additional SP na luchingba combined force ki kangbu ama khongna laktuna tear gas cell sing kaptuna lambida leramba miyam pumnamak tankhaidakhe. Police personnel sing aduna hospital mapa adumaktada leplaga tear gas cell ama kapsinkhe. Cell adu hospital ki campus manungda tasinkhe amasung pokhaikhe. Maduna maram oiraga hospital da layeng duna leramba anaba mayam ama kapna launarakhe. Adubu police sing adudi miyam gi mikap mirau khol sing adu mana fauba tadana tear gas kaptuna khongna lambida adum satkhe. IDP mayam amana makhoi gi mayumda sangnanabagi damak security gi athingba sing namkhairakpadugi tanfam aduda Kuki nupi mayam ama utuk watu paiduna hana sunanaba thawrang tawba ukhe. Pangyam yamna laptaba mafam amadagi Kuki gi mioi amana ngamlaga sanglao hatpi gi haina laurakhe. Adubu police personnel sing amadi central forcing aduna lumna lawbagi mahutta mayumda hallage haina lakliba sing aduda oina onsilakhe. Manipur da Houjik Oiriba Fibam Asida any Kuki tribe sing ST Listtagi Louthokpagi Thabak Amatta Paikhattana Leiri ministry. State asida leiriba any Kuki tribe ki kangbu sing schedule tribe ki Listtagi Louthokadavani haina miyamna sangsiliba khongjang asiga mari lainana RTI gi khuthangda hangkhiba amada Mari lainariba Tribal Affairs Ministry gi maikaidagi Manipur gi Houjik Oiriba Fibam asida masigi thabak thoram amata paikhatpa tawduna thamli haina phongdorakhe. Ministry gi maikaidagi makhatana phongdokhibada mamangda leramba former Chief Minister N Birena lusingba BJP laingaki matam 2023 gi February 3da any Kuki tribe hairiba category asi ST Listtagi Louthoknaba parliament ki approval ama mathau tavana masi mari lainaba ministry na thabak oina honabiyo haina cabinet ki warep amaga loinana ministry da tharakhiba lai. Haukiba chahi 1956 ki parliament na hana Manipur gi schedule tribe ki list ta chalamba any Kuki tribe hairiba category ase schedule tribe ki list tagi lauthokhrabane. Adubu chahi nifuga taruki matung 2002 da Manipur da former chief minister Oiriba bina luchingba congress sarkar leiringai matamda any Kuki tribe hairiba category ase schedule tribe ki list ta chalanaba central government ta iba cherol thaduna taksilakibagi matunginna Parliament na masigi ayaba piduna any Kuki tribe asi ST list chankhibane. Adubu Chief Minister N Biren gi sarkar lakraba matung any Kuki tribe asi ST gi category da
chansilanba asina yumthangnariba laipaksingdagi sangsilakpa illegal immigrant-singna masigi khudongchaba adu lauduna leire loinana Manipur da thogliba irang asigi maruoiba maramsu any Kuki tribe haiba asina oibana hairiba category asi ST list dagi Louthoknaba ministry da taksilakibane 2018 ki October 18 da famkiba Manipur sarkar ki cabinet mifamnasu any Kuki tribe asi ST gi list dagi Louthoknaba warep Loukhre Makhatana 2023 ki January ani da famkiba cabinet nasu hairiba warep adu reaffirm tawkhe state government na ministry da khangalakiba adugi matungin na Tribal Affairs Ministry gi maikaidagi any Kuki tribe amasung any Mizo tribe ki category da chaliba community gi list amasung hairiba category asida kaya yamna ST certificate pikhrabage haibadu ministry da khangalaknaba state ta haikibasu leire state sarkar ki warebadu thabak ton thoknaba masiga mari leinariba RGI amasung NCST da thakibra haina hangbagi matangdade ministry gi maikaidagi Manipur da Houjik Oiriba Fibam asina maram oiraga masiga mari leinaba information sing Houjik phawbagi oina confidential da thamli haina khangalakre haire Thika Munnabada Central Scheme sing fail Oihalle ke Megachandra Rural Development Department na Thika Munnaba madi Kuchabi contractor sing da thabak pina bohonabada Central Scheme sing fail Oihalle haina Manipur Pradesh Congress Committee gi working president ke Megachandra na phongdokhre Congress baban da pangthokpa pawgi mifam amada mahakna haikhe kumja lising ani taraga mapanda sanction tarokraba PMGSY gi makhada Manipur gi kilometer lak amaga lising kun manga sangba rural connectivity lehengadaba lambi semna bagi Houjik phawba tender tawba ngamdabana central scheme asi kakhragane Ministry of Rural Development na state government singda irakpa chithi amada Houjik phawba tender tawba ngamdriba amasung lambi semba hawdriba sing thabak lepkadabani haiba wafam palle kumja lising ani kun taruki March 18 phawbada loisinba ngamloidaba hana suba haukraba thabak singsu lepnabagi instruction state government singda pirakhe Manipur da Rural Engineering Department amasung Manipur State Rural Road Development Agency gi makhada paikhatliba kumja lising ani taraga mapanda sanction tawkraba lupa crore chamri ga sumna mari amasung lupa crore chaniga manga gi oiba Manipur gi khungang gi lambi semgadaba thabak sing ngasi fawba approval loba ngamdaba made tender tawba ngamdana leivana miyam gi achoba senfam manghalle haina phongdokhe Justice Surya Kant Yankhai Suba Chief Justice Oina Washak Loukhre Justice BR Gavaina ngarang thabaktagi pothakraba matungda ngasi Justice Surya Kant bu India gi Yankhai Suba Chief Justice Oina Washak Loukhre Rashtrapati Bhavan da pangthokpa thauram amada President Draupadi Murmu na thabak paiba amasung aronba ngakpagi Washak Loukhre thauram adu da Vice President CP Radhakrishnan Prime Minister Narendra Modi amade tongan ba Union Minister kaya marum saruk yakhe